NRC se tawdraga census se hana tawsankiba taragadi maduda thengnarakadaba phibam mayamuso ozana hojik panbibada aduma yaukre adubu chap chana ekhigi hojiki yeithokpa yabai phibam dasu leiri haiba wafam dugi matung ina lakcharabada ekhigi yeithok lagadi census se yeithok laga ekhigi NRC gi process se tawba taragadi hena phaba amasu oigani haiba wafam dani adu chap chana haidi asigumba awaba thengnagadaba lakadaba phibam singdagi kannanabagidamata hektamak tawdaba yadaba tangai fadaba khongthang kharadang amu ozana haibi according to the census team ko yeithopgi wante census yeithopna te with l thanggadabane akoi atopa jaga part mayam du loin tawgini madu union gi pot manung da yawguni union government gi duty ni madu minister of home gi magi tawum to pot ni aduna mai makha da tawbo pot ni na moi dum namna tawchen gi ni aduga madu estimated oina moina siamaga tawgi pot ra chatki batara koina 2011 dagi ngasi ngasi adum charak chahing nei 2011 gi post da su mafam taruk ta koi gi taseng na harga tonga koi manipur gi leading civil society organization oiba ipak no ramane ko ipsana re ipak na ani dum ai forget to mention kano do ani do chapchana ai kano to bungam ani do manung da amana tawrakan ngasi mafam taruk koi su with l troga thammi bani madu recount tawgadam ni kan haiba pot ama adamaina leiba pot ni aduna message tai koina census sikar gum namdana sumaina tawchen gi bagi loction gi bagi pot ta estimated oil mo tawu taragadi koi gi string gi jaga sing sta koi gi hujik koi ne hengal ning da jaga haib tare amada koi gi koina tasena cookie gi lerami ba eta pallabane pot si mo koi gi amakak mo koi gi sit amakak leram madagi sit kya hengal e sit kya de hujik kya aure tara yoksang gre ko moi kare ise then hujik shu amuk si gi pot sina dum dilim sing exercise na photo tokslo taragadi khaido tor pot taragadi belly dagi sit yam do tara thing na trying to trong do mang wi pot yam do tara de shu da mang ani pot ai ja somda e tokslo matam da somda koi indigenous people sing en lari ba koi gi tangkhul gi have naga gi umbrella to pipicina singi mitei kangu singi sigi mayam si mangjaba posula kane haiba se koina dum mayek seng ubo phangi aduna delimitation tawbose yaroi haiba potse NRC gi tawbo natraga tawdabo no pot ama oiraga su mokoina namfuda census toksam pot la gasu amadu gi pot mayam da NRC tawtor di Indian citizen khandok trago di delimitation tawbu yaroi haiba pot su asuma kongtang ama oi adu census gi pot di mokoina masigi pot law and order gi natraga conflict crisis level amdam amada Jammu and Kashmir Nagaland Assam da Arunachal Pradesh da tongan mafam da koi sumaina adum census ki masigi pot tawdan laki vibe si history na saki ne chumai tamsa thagachariyoja makhata na mug lakcharabada khigi national highway sing da tongan ba thing ba kya da gi thengnari ba wa ba se aduma khoi praja sing da adu ki matik haji sathi re haijaba tare pochai ki mamal so atu ki matik wang ba adugumba gi awa ba su leiringai mathakta asigumba highway sing da khigi maroina essential items sing puthok pusin oiri ba thodang puthok pusin tawbada asoba thodang kya ma lobiri ba driver sing na so adu ki matik awa ba thengna ba se khoi aduma khangna dana ra ba unara ba ngaktani asigum phibam leiringai sida maroina national highway 37 imphal jiribam na bida matam kuina khigi pallaga leirakpa gari sing gi driver sing na escort yaudrabasu gari thoragani haina irang horakpadagi khoi nungthin da jiribam CRPF convoy ama sillaga gari sing imphal tan na thajilakba haukhre haba wafam so duma yaure japsai matang sida dikari habi aikogi national highway is thingbasu ya da pot amani aikogi lifeline oibadana tana highway se mase state subject aduga union subject aduga magi concurrent list yaroga leiba pot manungda akoi masigi pot national highway se koi sudin thingba ya da pot amani aduna main constitutional article masigi matang da leib targa article 246 plus 7 schedule of union entry list number 23 the yaur with the other highway the akoina 246 the yaur is the kind of divide subject between center and state to ni other 7 schedule the union list entry number 23 yaur with the national highway declared by or under law made by the parliament highway the center pure masigi pot se tawdo pot mo the center na masigi yang kaino tawdo pot to ni national highway act 1956 madugi matungi na ekhoi central government na declare to buni highway na national highway sing che aduna madugi section 3A to 3J da madugi yari da madugi land acquisition gi matang oi lokchen ma ko to bu na highway to pot malam do na mak aduna section 5 ta kaino national highway gi union government gi portal mo gi laiba gi national highway pot se lon mag yaure adu sigi pot se ekhoi na ajening badi section 8B of the national highway 1956 chapchan yaw bune basmaina no person shall obstruct normal flow of traffic on any national highway and yaw pot se koi se kusira sine ba tori pot se adu tagadi aikoi huji BNNS ki madugi pota lady but section mayam dugi matungina kari kaido yai haiba matam da even 6 month ge horaga 10 years pawba even jela thamba yabagi pot pawda adum lady ba sigi pot mayam singse ayi potati masigi potse yamna exemplary punishment amu ina mayam si sumaina